ꯆꯦꯜꯂꯤꯕ ꯑꯩꯈꯣꯏ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤ ꯋꯥꯔꯜ ꯌꯨꯅꯥꯏꯇꯦꯠ ꯌꯨꯠ ꯀ꯭ꯂꯕ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯁꯤꯜꯂꯕ ꯃꯈꯣꯏꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯅꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯅ ꯁꯥꯡꯂꯕ ꯂꯝꯐꯥꯎ ꯆꯟꯕ ꯂꯝꯖꯦꯜ ꯃꯔꯥꯊꯣꯟ ꯔꯦꯁ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯥꯏꯀꯩ ꯄꯨꯝꯕ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤꯗ ꯑꯉꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅ ꯂꯣꯏꯅꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ 사내로는 고바도 고비가 머리 아스팔트 가게 되니 아니 사내로싱 때부터 고바 고비를 넘기긴 나겠다 로치나 옥생 아주가 고비가 가해서 저 그런 것 때문에 고비가 나가지고 도기 말기들이 오늘